Miting tabiriba pumnamakpu khurumjari. Isa khitrimayumna taramna okjari. Sandokjariba thorum asi Impact TV gi entertainment news kya gi paudam pujarliba Mami Mapao gi thorum ni. Ngasi Mami Mapao gi chamaga marfuni thorak suba episode asida karikar mama Mapao sing pujarliba gi haibadu miyamda thamjage. Hairam kho haina mingthonba Manipuri feature film gi yaifa thawni thorum pangthokibagi Mapao. Aigi chintiba haina mingthonba Manipuri feature film gi yaifa thawni thorum pangthokibagi Mapao. Rhythms of Manipur gi Foundation Day pangthokhibaga loinana anauba music composition utkibagi Mapao. Mims na sinduna Manfete 2026 gi thoram Manipur University da numit humni chupna pangthokibagi Mapao. Aroibada Bafta-winning Manipur feature film Bongi Balahizamga akhanana unabagi Mapao. So guys, ngasi gi ahanba Mapao da pujarliba asi Upal Kansi film production gi banner makhada Santi na present puduna Manikanta mutumna putokadaba Hairam kho haina mingthonba Manipuri feature film gi yaifa thawni tharam July gi tarik tarada larik yangbam makhalekai community hall da pangtokhibagi Mapao asi miyam punna mitning taminasi. Upal Kansi film production ge banner makhada Santina present tautuna Manikanta mutum na puthokadaba Hairam kho haina mingthonba Manipuri feature film ge yaifa thawni thauram pangthokre Lairik yangba makha laikai community hall da pangthokiba yaifa thawni thauram aduda Yumsarol Enterprises ki proprietor Laishram Saityabrata Film Forum Manipur gi interim chairman Ningthau Khongjam Surjit Kanta alias BB Surjit ex-Zila Parishad member Paunam Sundar Amadi Cine Directors Guild Manipur ki secretary Ozit Babu Ningthauzamna saruk yaki. Hairam ko hairiba Manipuri feature film asigi story da Orlando Kuman screenplay amadi lyrics da Dalom Gurumayum film asigi director na Yuremba Khoirakpam amadi editor na Bali cinematography da Laishyamba Akoijamni film asida Hamom Sadananda Deni Likmabam Dayananda Laishangthem Yomen Sundar, Chanam Lilabati, Kazal Mutum Amadi Susma Katrina Chingbana, Maru Oiba Mamiroi Shing Oina, Saktam Langadauri. Hairam kho hariba Manipuri feature film asi athoba matamda nambalo shinduna miyamda mai pakna khudol tamba ngamba oibiu haiba wafam Mami Mapao gi maikaidagi thamjari. LKL production gi nauna puthokadaba aigi chinthiba haina mingthonba Manipuri feature film gi yaifa thawni thoram tidim lambi gi nambol foizing da leiba Catch and Cook da pangthokhibagi Mapao ase muk miyam punamit eng taminasi. LKL production ki nauna puthokadaba aigi chinthiba haina mingthonba Manipuri feature film ki yaifa thawni thauram pangthokre Yaifa thawni thauram adu tidim lambi gi nambol foijing da laiva Catch and Cook da pangthokibani thauram adu da aigi chinthiba hairiba Manipuri feature film asigi writer Yaikhomba Chamchit Chabam na hai aikoi gi lamdam asigi maihorol dagi leijaraklaba chatnabi lamchat sajat amadi yumban londa hauzik honglakliba chatnariba lamchat sing asigi khetnaba adu miyam da mayek shengna utnaba film asida hotnazabani nupi oibi singna hauziki matamda laugadaba thaudang amadi pakhang Shabi oiringaida chatnagadaba lamchat sajat kaya sing atubu mayek shengna utnaba hauziki mirolda message ama piba ngamnaba hotnazavani hairakli aigi chinthiba hairiba Manipuri feature film asigi screenplay amadi direction da git yumnam LK Longjam athoibana puthokadaba film asida avoi kamai Arena Ayekpam Prasanta Kennedy Ido Ratan Madhuvala Rosie Purneshwari na chingbana maruoiba saktam sing langadauri film asigi choreographer da Lanchenbi makeup da Moni Khurai costume da Kuman Ningol camera amadi editor na Manauton amasung music da Deep Sinamni Miyamda achauba message ama pigadoriba aigi chinthiba hariba Manipuri feature film asi athoba matamda production gi thabak thoram loshinduna Miyamda mai pakna khudol tamba ngamba oibiu haiba wafam Mami Mapao gi maikaidagi thamjari. Rhythms of Manipur gi nifumathoi suba Foundation Day gi thoram lamboi khongnangkhong da leiba Manipuri jagoi marup gi Golden Jubilee stage da pangthokhibaga loinana Rhythms of Manipur gi anauba music composition surgi khongthang utkibagi Mapao ase muk miyam punna miteng taminasi.
Rhythms of Manipur gi Nifumathoi Shuba Foundation Day gi thauram Lamboi Khongnang Khongda laiba Manipuri Jagoi Marup ki Golden Jubilee Stage ta pangthokre. Thauram aduda Ministry of Culture Governor EZCC Kolkata gi board member Buddha Chingtham, Rhythms of Manipur gi President Ligmabam Manibabu Singh amadi social worker Aribam Amarjit Sharma saruk yaki. Thauram adugi manung channa Rhythms of Manipur gi Surgi Khongthang haina mingthonpa anauba music composition amasu utki. Surgi Khongthang hairiba minute kuntraga manga sangba music composition asi hauvam nishi shor singhana composer oibani. Anauba music composition asida nupi artist taruk yauna punna musician kunna saruk yari. Music composition, I agree with Suri Kuthang Asisu, Anova, Biro Sida Sapukadi, Shojan People Mugava, Amane, Hega, say, Tazaka, Zuri, of Oshu, and appreciation. Rhythms of Manipur na chahi nifumathoi mapung pharakpada Mami Mapao gi maikai nungaiba amadi harauba phongdokchabaga loinana makha tanasu Rhythms of Manipur gi fajarba anauba music composition kaya miyam de khudol tamba ngamba oibiyu haizari matang swaida yamna tenba brem tang lojage khonglayang na hanjarake Impact TV bu miteng taduna leibiyu. Hey, Mahapapi! Yeah, me masak kangdam saradana. Noi ponmak ising manung sida pulap namjilura. Pulap namjiluro. Ibu yai mani da sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana khraba Impact Entertainment Channel na puduna lakchari. Zagat asina kunti gi matik magun khangna naba thawoina sinba oiba tai. Are iba pot hapko aiba yumugi bai kadu tajarabani imung duna leiramba pot chai makai loina lobudi yarabani adumaku madusu nasana tawjaramde palibango Himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani Na pageant ching kuba mase prithi matai mai be magi thakta sai thok jage. Yengo nangi namang da bagabana putigom pambi gi masakoy na leplare namit pangkog lo kunti yengo kunti soidana makmiyeng tabiu Impact Entertainment Channel da Mahabharat ki wari paring. Welcome back. Adom na miteng tabiriba si Impact TV da sandokchariba Mami Mapao gi chamaga marfuni thoirak suba episode ni. Break imatungda puzarliba Mapao asina Manipur Institute of Management Studies na sinduna Manfete 2026 ki thoram Manipur University ki auditorium da numit humni chupna event kaya ga loina na pangthokre. Manfete Queen 2026 ki title Rosie Saubom na takibaga loina na Manhunt 2026 ki title na Yohan ba asem na takibagi Mapao asemu miyam pun na miteng taminasi. Manipur Institute of Management Studies MIMS na sinduna Manfete 2026 ki thauram Manipur University ki auditorium da mai pak na pangthokre. Numit humni chupna July 3 tagi Nipan fawwa chachakiba Manfete 2026 ki manung channa tongan ba event kaya pangthoki. Maru oiba event ama oina pangthokiba Manhunt amadi Manfete Queen thauram adugi humni chanba numit July 9 da pangthoki. Manfete Queen 2026 ki title Rosie Saubam na takibaga loinana Miss Universe Manipur 2026 thadoi yumnam na crown upiki loinana Manhunt 2026 ki title na Yohanba Asemna Taki. Ladies and gentlemen, please welcome all the contestants of Manfete
Queen 2026 and Manfete Manhunt 2026 on the stage. Ourselves. It's about creating ourselves. So, we should discover that knowledge has the power to inspire and shape a brighter future. I come from a small place called Kopum, where opportunities are limited. Kurum Jari Mayam. I am Ronnie Thiam, your contestant number 6, currently pursuing my Master in Physics at Dhanamandjari University. True strength of our humanity is reflected on how we care for the world and every life within it. Thank you. Kurumjari. I am Leifrapam Thompson Singh, 21 years of age from Moira. I grew up in the warm embrace of Loktatima, listening to the timeless stories of Kamba and Toivi. You've created a creature of the night. Now I'm haunting your air, your soul, your eyes. Yeah, keep on dancing until I'm dead. Yeah, keep on dancing until I'm It's an unforgettable love, baby, I just can't get enough. Wake up, let's get it started. Stay up, girl, I'll be on it. Go inside your paradise, baby. Paradise. Feel the breeze up on your skin. Capture this all, it'll never. Ladies and gentlemen, this is your new queen! Private Limited na winner asigi cash prize asi sponsor to be baneduna. Please welcome a representative from Kangla Energy Solution Private Limited. Gift hampers, creative circles tagi free courses, RT medicals tagi services. Manfete Queen 2026 की टाइटल फंगख्रबी रोजी सोबम अमदी Manhunt 2026 की टाइटल फंगलबा युहेनबा असेंबु ममी मपाउगी माइकैदगी a big congratulations हाइबो वफम असि थमजबगा लोइनना Manfete 2026 मपुंग फाना पांगथोखिबदा Manipur Institute of Management Studies पुसु थागत फोंदोकजरी अरोइबदा पुजरलिबा मपाउ असिना Lakshmi Priya Devi na direction piba Farhan Akhtar na produce tauba Bafta award-winning Manipuri feature film Bongi actress Bala Hidamdagi akhanaba mapao asi amu miyam punna mining taminasi. Bafta award-winning Manipuri feature film Bongi damak Bala Hizamna audition anirak piki bagaloina na film asigi damak wet gen tauna bahona bada awaba ama oiki hairi.
Lakshmi Priya Devi na direction piva Farhan Akhtar na produce tauba Bafta award-winning Manipuri feature film Bungi actress Bala Hizam na film asigidamak mahaki maikaitagi mahaki role asigidamak angamba thakta hotnaki hairi panbayai Bafta gi children's and family film category da Manipuri feature film Bungna award asi fangduna Manipur da natana India ki oina ahanva film oiribani. अहमद प्रोडक्शन को प्रोडक्शन से अदुकी मतिक दरकार ओइरम्मे को अहमद क्वालिटी लेबा फिल्म काइना हाइनरगा लाकपको होइना क्वालिटी लेबा फिल्म सिदा प्रोडक्शन सिदा मनुंग चले प्रोडक्शन से फजरबा अदगी खोइगी बजेट से दुम चाउना तौबिरबको अदोइ तादी खोइना इक्विपमेंट दगी हौरगा अदगी लाइटिंग सिस्टम करी करा को अदगी खोइ फिल्म मेकिंग की प्रोसेस लोइनमक्ता थादबा यारे अदुमाइना एफर्ट यामना पीरबा फिल्म मने बुंगसे अदुना बु बुंगना ngasi बाफ्ता यो ngam अनौब प्रोजेक्ट से अदो मणिपुरी फिल्म को खोइगी नौना हाना गी लोइदबा खरा अमगा अदगी नौना नंबर लोइ दंगाइबा फिल्म अहुम मरी सि लै रिलीज तौरकदबा म्यूजिक वीडियो दी क्या कना लेते हंदक हेमंत खुमन गी अमा इमाद सैथाबा इशेमा कागो तमना डायरेक्शन पीबा को अहिंगसिना लोइद्रिंगै ना कामनाउबी एमएम गी अदगी दागेनन गी केतुकी गी लेनम खै रेडियो ड्रामा दा याम फेमस ओइगिबा तो कोइन फिल्म द अनथोकचरे यामना हंदक एंड ऑफ द ईयर द रिलीज तौरनी लोइनमा खरा सो दम लेरी याम एक्साइटिंग ओइगदबा प्रोजेक्ट अचौबम से लेरी अदु आई हुजिकती हाइदोक चहरगे मतंग चाबदा हायरगे Bafta-gi Children's and Family Film category da Manipuri feature film Bongna award asi fangduna Manipur da natana India gi oina ahanba film okhiba asi Manipur gi oina chakthok chaningai ni Bongi timbu Mapao gi maikaidagi thagatpa phongdokchari. And that's all we have in this episode. Mathangi episode ta anauba Mapao kya ga loina na mung lakjage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.